लांथोकचरी साइंस मैगजीन ngasi thauramda thamjari COVID-19 amadi community health COVID-19 gidamakta chathariba khanglakliba anauba changyengsing amadi molecular marker sizinaduna Manipurda phangba moroksing masak khangdokpa haibasigi matangda Pandit Dindayal Upadhyay Institute of Agricultural Sciences utlauda assistant professor oina leiriba Dr. Atom Anupama Debiga aikoigi mihut Nongthombam Roma Debiga unaduna wari saba COVID-19 namadi community health Haujik chatliba me tha sigi tang tara fawbada COVID-19 laichat asina maram oiraduna nahan kraba miyoi million mari dasmik amarom shu krabani miyoi lag ani lising humputra romna laina laichat asina maram oiraduna punsi lomkre April thane hek haurakpadagi ngasi phawbusida miyoi lising marfu rom nungtigi laichat asibu thokaliba mahik coronavirus asina nare haibadi mahik asina haksang manungda leire covid positive oire haina report tawraklibani new cases sing asigi masing kiningai ni World Health Organization ki director na haibada hairiba anaba asiba miyoi masing asi chumnagi angkagi masing amanate case amamamna represent tawribasi kana amana mama amani mapani machani mache machal mayambani Western Europe lebak sing the case hantharaklabasu Eastern Europe Africa Southeast Asia amadi kha America romdadi anuba case hengalakli Brazil na chingba lebak ta leikriba Amazon forest ki umang sing the khundari ba yelhomi kanglup ki miyoi kharada covid nasilakpa yamna kudong thiningai ne umang wamang sing the khundari ba yelhomi singna umang wamang kayabo checksin na ngak selibani aikhoi gi lebak ta su madu mangai awang nongpok na chingba umang wamang sing the leikriba yelhomi kaya amagi mapamda covid positive oiraklabadi yamna luba phibam amada suksoi soidana tarakani Matik charaba mapung phana sem sarba infrastructure masing watpa lambi thong matik sadaba loinana lalon itik tawpham missing su adum yamna ta khriba town international border kaya masu state singi akoi badalai kribana yamna mikup na hum singna leitaba yaroi laichat asina hakthengna na siba na ba tawhali basidagi hena mami sangna tahan khribasi ngamkhai nai halaktre laichat asina community based health care da angakpa mawongda yetnaba oirakli train mapung phana tawraba health workers maruoina doctor nurse singsu mapung oiba mathau pujarabasu ayamba lebak singda community amadi train members singi mathau tarai na loba yate maru oiraba health services khodamoina tika kapa miro lingai gi prenatal screening loinana launa ganba laina tina kaya amadagi ngakthoknaba sandoraktanaba management ki thabak thauram kaya amada community health worker kaya amage mathau tai India gumlaba khungangna yamna masing hena leiriba lairabana khundaba henba lairik laisu amadi haksel ge mari leinaba mari makhong mamutta na khangba watpa loinana haksel gi loisang singsu matik chana sandoktuna leitriba leipakta covid gumlaba laichat layong lakpasi awabada awaba hapchilakpani Haksel gi matangda mamutta na khangdriba praja kayabu yamna chauna mateng panglibasi asana chingba community health workers singni covid laichat lakibadagi community health workers singi thabak thoram kairakpa asi khoiren mahumda khut thingilubagum thorakadoribani phibam sing asi kopna yengsilurabagi tungda megi tang taruk asida World Health Organization amadi UNICEF loinana International Federation of the Red Cross na punna khusamnaduna COVID-19 gi yenglaga community based health care gi guidance amamiyamda khangankre guidance asida leibak singda changdaba yadraba community level gi oiba haksel gi tengbang leptana chathanaba khangali community health workers singna makoi bu checksin thaurang lohhan batanatana COVID-19 ga lamba panabada achobu thaudang launanaba phau khangali khodamoina Telemedicine ki tengbang pibiba malaria na chingbalai tina kaya dagi ngakthoknaba tilhat hidak luplaba kangkhal loisang amada laktuna miyam na lauhan bagi mahutta yum gi thongal thongjinda community health workers singna thambinaba khanganbiri haujik chiraba matamasida samaj amagi khwaidagi sonthana leiriba kanglup singbu kupna yengsin biba hena mathau taribani samaj da leiriba mipum khuding khonai khuding chap manana yengsin bihaudrabati ahoba manadaba kaya ama hena pakthok chauthor kadoribani
laina laichat amabu mapung phana thingbada samaj amadi mafam amada leiriba anem awang hanana manahanba yamna darkar oi maramasina handak World Health Organization pirakpa recommendation asina United Nations Framework for the Socio-Economic Response to COVID-19 bu chapchana tengbangli haibayai umnamak asina haksel na maruni health first haiba pandamasibu mangoina na thamalle maikei lefalle matang asida panbayaba haujik amadi athuba matamda phagalakna lambi kharadi kanna kupna yengsenba amadi sandorakna pambai sing thingjinbiba haksel gi oibaloisang singna COVID-19 gi case singbu masak khangdokpa amadi mapung phana treat tawbiba amadi hek sokna samnaruba khuding trace tawba hospital amadi nursing home dagi laichat asi thorak handaba thabak sufam school amadi toina chattaba yadaba mafam khudingda laina laichat asi changlaktanaba chection thorang lokhatpa mipum khudingmakpu mamuttana laichat asigi matangda khangdok minanaba hotna minaba chathariba lockdown asidagi thoroknaba makak mawong tapna thorokpa tangai fade khangtha thadok lubada lakna phana yadaba oigani primary amadi community level kalhandaba yaroi yum amagi yumbina yumgi masak mawong mapangal lepagum laibak amagi haksel laibak adugi community health system na oi haibada aranba leiroi COVID-19 gi vaccine ama puthoraktri fawba laina changlaktanaba chection ba achumba upaini COVID-19 gi damakta chathariba khanglakliba anauba changyeng sing Corona virus sing asi virus mayam amagi sagai da chanba mahik makhal sing ni pikraba midna ubangamdaba mahik ni Corona virus makhal marina icham chamna lok naton mahi chelhanba hakthi khanba haksang ihei hainingba pokhandaba pokhalli laiho hawhalli adubu hairiba Corona virus makhal khara amanadi ka hena awa ana pokhalli sathi raba SARS amadi MERS na chingba laina pokhalli Corona virus sing asi zoonotic oi haibadi makhoi asi sa uchek singdagi miyoi bada changlakpa mahik singni mamang chahi gi December thada China gi sa uchek yonba Wuhan gi wildlife market amada novel coronavirus makhal amana pneumonia gumba laina sandorakle haina rakhi hapta amaki manungda China laibakta miyoi kaya ama mathang laina asana laksilaki laina makhal asina nonglei nongchitkum China dagi mapan thoraktuna malemgi mafam kaya dalandarakhi lisingani kungi Mars adwaidadi malemgi leibak chama tararomda miyoi lak amaga lising taranipan laina asina nare haina khangalaki matamasida Italy Iran amadi South Korea da atamnana tawbagi mawongda COVID-19 na miyoi kaya amagi thawai lawkre matamsida miyoi lising mari chani hatokre matamsida World Health Organization na COVID-19 asi laichat ama oire pandemic oire haina lauthorakle hojik COVID-19 gi matangda khanglatriba wafam kaya amani hek khangliba haibabu atei sor honbada nungaitaba respiratory disease gumna mahik asina lok kengaloinana apikpa droplet singaloinana anaba amana lok khurakpada hakthi khalakpada sandorei laina asina ahanbada thabombida attack tawrei pneumonia gi layong ulei mathangda haksang pumbada sandorei hanana diabetes high blood pressure amadi cardiovascular disease leiraba miyoi singda ka hena awaba pirei hojik paikhat kriba panbaya ba research khara nainaduna yengba yai mamang hapta singda yamna machin tumba thajaba kaya amaga loinana hainarakiba wafamchi RNA polymerase inhibitor remdesivir hairiba drug asine adubu China gi Wuhan da COVID-19 na naraba miyoi chani kontra tarukki mathakta changyeng tawbada mai pak pangam khidre miyoi chamari yankai homdoi gi mathakta tawram gadaba changyeng asi miyoi sunadi yawbangam khidre China da chathaki ba changyeng asi phol hairakpa numit chimaktada US National Institute of Allergy and Infectious Disease ki director na haikibadadi hidak asi sizinabada COVID-19 na naramlaba miyoi amana pagalakpada chawrak na numit 15 changlambadu hidak asi sizinarabadi numit 13 dang changbangamle haibasani nasopharyngeal swab haibadi naton amadi khawnaudagi taithoktuna swab lauraga COVID-19 leire leitri yenglibasigi laibak thibadi
SARS CoV-2 gi test tawbada naton khawnaudagi swab lawrga yengbasi early infection stage munna khangba ngamde sensitivity watli loinana khawnaw natondagi khotlaga nasopharyngeal swab lawbasi yamna nungaiba thabak amadi oide amadi patient aduna lok khurak labadi natraga hakthi khanjilaklabadi swab lawriba health worker adubusu hena khudung thiningai oire loinana khomjilakliba swab sample sing asisu fajana stock tawduna thamba laichat asigi wangkalakliba phibam sida araiba thabak amadi oide Yale School of Public Health na reverse transcriptase yauba PCR samna RT-PCR na tawba SARS CoV-2 gi detection asi lok 10 amadi nasopharyngeal swab tagi hawjik tawnariba mahik asi yaurabara haibagi test makhal asiga chang tamnabada tindagi lauba sample nabu hena faramgadra haina ragli thabak asi review tawthokpa ama changli karigumba khawnaw manungda thinjin dabida khadagi ichamchamna tin lauraga yenglabadi ikom komle sample lauriba miyoi adudasu hena khudong thihandre Beijing da leiriba Guangguang hairiba scientist asina Tsinghua University da chest computed tomography imaging gi pambaina COVID-19 patients singda karambana pneumonia na naribano karambana SAR haibadi severe acute respiratory failure no haiba changyeng tawbangamkre masida wangna artificial intelligence ki system amagi namuna sijanaba utli laina asibu pokhalliba mahik asina matau karamna miyoibada lakhibano amadi mi maselda karamna asuk thuna sandokribano haiba khangnaba thidokpagi thabaksu lepa leitri Nature Journal asida fonglakiba wapam amadi Wuhan Hospital singda chathakiba airborne SARS CoV-2 RNA gi survey amada patient singi bathroom singda mahik asi changwangna lerambasini khwaidagi nauba hena cheksin ningai oiba wafam amana chahi taragi makhada leiba angang singdasu ahalgumna mahik asina landa salak ningai oi haibasini aroibada thamjari molecular marker sizinaduna Manipur da phangba morok sing masak khangdokpa haibasigi matangda Pandit Dindayal Upadhyay Institute of Agricultural Sciences utlauda Assistant Professor oina leiriba Dr. Atom Anupama Debiga aikhoigi mihut Nongthombam Roma Debiga unaduna wari saba Wahaudoina Anupama gi samlappa biodata matang thambiyo Hoi ai khumbong maning lekai da pokse aki babagi mingna atom nikunja singh imagi mingna atom amungi sanahanbi devi aduga akhoi khumbong dagi lalamung da yum hongdok jare aduga ai hojikti yum pale ai gi husband gi mingna Karam Ronel Singh isanu pama lejare aduga ai gi qualification haragan ai gi schooling ai class 10 bo Paramount English Academy da tawjare aduga plus 2 bukna ai arkesna tombi pangai de lev da tawjare adudagi BSc MSc Biotechnology tawjare aduna Tamil Nadu da Bharati University da tawjare adui matung dai MBA HR ama tawjare aduga matung da PG Diploma in Bioinformatics ina amaga tawjare adugi matung da ai PhD tawre PhD in Plant Biotechnology Mizoram University da adugi matung da ai gi postdoc ani khak haidi ahanba postdoc na CAU Hiroshima aduga second gi postdoc na ai gi IBSD tagyal da leibda da tawjare Morocco magi horuk famsa origin of chili haibadare Morocco horuk famsa sig matang da kardang panbiyo Origin of chili Morocco rai dagi horakhibage haradi ekhoina ihan hana Central America South America amasung Mexico da ihana document tawraga leirami adugi matungda akhoigi European countries singda kamaini yorkhibege habada akhoigi Christopher Columbus kawba nupa America putokhi haina khangnariba nupa asina America da yobo matamda Chile asi thengnagi aduna mahangna si European countries singda puraga lai amu European countries dagi akhoigi India amasung akhoi Asian countries da kamaini yorkhibage habakanta akhoigi Portuguese ki Vasco da Gama haiba masina mana puraga India da laki adumaina akhoi India da jaduma introduce tawge koi Morocco ki season famse adumak angai fadana season da be yada pochang moina seasonary aduna Morocco ki season fam sumai kana vazi kari le anupama na season matamda Morocco ki season famse yamkre akoina isam chamna akoi nungti gi sa henjang thongbada morok adum happy adu pickle su semi adudagi morok ki sauce su semi aduga hojika di akoi gi nupina masagi self protection haigadra akoi pepper spray si sabda ju season aduga hojikti Manipur da akoi gi umorok ki chocolate haina jo amaju kan mayamna semnare aduga masigi chumna sum season bada natana
ꯑꯩꯈꯣꯏ ꯃꯥꯒꯤ ꯃꯦꯗꯤꯁꯤꯅꯦꯜ ꯄ꯭ꯔꯣꯄꯔꯇꯤꯁ ꯌꯥꯝ ꯋꯥꯡꯅ ꯌꯥꯎꯕꯅꯤꯅ ꯃꯥꯒꯤ ꯃꯦꯗꯤꯁꯤꯅꯦꯜ ꯌꯨꯖꯦꯁ ꯈꯔꯒ ꯍꯥꯏꯖꯒꯦ ꯃꯦꯗꯤꯁꯤꯅꯦꯜ ꯌꯨꯖꯦꯁ ꯍꯥꯏꯔꯒꯅ ꯏꯍꯥꯟ ꯍꯥꯟꯕꯗ ꯑꯩꯈꯣꯏꯒꯤ ꯑꯣꯕꯦꯁ ꯑꯣꯏꯕ ꯍꯧꯖꯤꯛꯀꯥꯟꯗꯤ ꯃꯤꯁꯦ ꯌꯥꯝ ꯑꯣꯕꯦꯁ ꯑꯣꯏꯅꯔꯦ ꯌꯥꯝ ꯅꯣꯏꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯣꯕꯦꯁꯁꯤꯗ ꯑꯩꯈꯣꯏ ꯐꯦꯠ ꯃꯦꯇꯥꯕꯣꯂꯤꯖꯝꯁꯦ ꯏꯟꯀ꯭ꯔꯤꯁ ꯇꯧꯍꯜꯂꯦ ꯑꯩꯈꯣꯏꯒꯤ ꯃꯣꯔꯣꯛ ꯆꯥꯕꯁꯤꯅ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯃꯣꯔꯣꯛ ꯆꯥꯕꯁꯤꯅ ꯑꯩꯈꯣꯏꯒꯤ ꯋꯦꯠ ꯗꯤꯀ꯭ꯔꯤꯁ ꯇꯧꯕꯗ ꯃꯇꯦꯡ ꯄꯥꯡꯉꯤ ꯍꯥꯏ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏꯒꯤ BP ꯋꯥꯡꯕ ꯕ꯭ꯂꯗ ꯄ꯭ꯔꯦꯁꯔ ꯌꯥꯝꯅ ꯋꯥꯡꯕ ꯃꯣꯔꯣꯛ ꯈꯔ ꯆꯥꯕꯅ ꯑꯩꯈꯣꯏ ꯕ꯭ꯂꯗ ꯄ꯭ꯔꯦꯁꯔ ꯅꯦꯝꯊꯍꯜꯂꯤ ꯑꯗꯨꯗꯒꯤ ꯃꯥꯒꯤ ꯚꯤꯇꯥꯃꯤꯟ A ꯀꯟꯇꯦꯟ ꯑꯩꯈꯣꯏ ꯃꯤꯠ ꯐꯍꯜꯂꯤꯕ ꯁꯤ ꯌꯥꯝ ꯋꯥꯡꯅ ꯌꯥꯎꯏ ꯑꯗꯨꯗꯒꯤ ꯚꯤꯇꯥꯃꯤꯟ C ꯑꯩꯈꯣꯏꯒꯤ ꯆꯤꯟ ꯂꯩꯇꯠꯄ ꯈꯣꯠꯄ ꯐꯍꯟꯕꯁꯤ ꯚꯤꯇꯥꯃꯤꯟ Cꯅ ꯐꯍꯟꯕꯅꯤ ꯃꯥꯒꯤ ꯀꯟꯇꯦꯟ ꯃꯣꯔꯣꯛꯇ ꯌꯥꯝ ꯋꯥꯡꯅ ꯌꯥꯎꯏ ꯁꯤ ꯈꯔꯁꯦ ꯍꯥꯏꯖꯔꯦ ꯑꯗꯨꯒ ꯃꯣꯔꯣꯛꯀꯤ ꯃꯈꯜꯁꯦ ꯃꯥꯒꯤ ꯚꯦꯔꯥꯏꯇꯤꯁꯤꯡꯁꯦ ꯃꯁꯤꯅ ꯀꯔꯤ ꯀꯔꯤꯅꯣ ꯑꯗꯨꯒ ꯃꯅꯤꯄꯨꯔꯗ ꯐꯪꯕꯁꯤꯅ ꯀꯔꯝꯕ ꯃꯈꯜꯅꯣ ꯃꯣꯔꯣꯛꯀꯤ ꯚꯦꯔꯥꯏꯇꯤ ꯃꯥꯒꯤ ꯁ꯭ꯄꯤꯁꯤꯁ ꯍꯥꯏꯗꯤ ꯏꯍꯥꯟ ꯍꯥꯟꯕꯗ ꯑꯩꯈꯣꯏꯅ ꯃꯣꯔꯣꯛꯁꯤ ꯃꯥꯒꯤ ꯖꯤꯅꯁꯁꯤ ꯀꯦꯞꯁꯤꯀꯝꯅꯤ ꯑꯗꯨꯒ ꯃꯥꯒꯤ ꯐꯦꯃꯤꯂꯤ ꯍꯥꯏꯔꯒꯅ ꯁꯣꯂꯥꯅꯁꯤ ꯐꯦꯃꯤꯂꯤꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯣꯔꯣꯛꯁꯦ ꯗꯤꯐ꯭ꯔꯦꯟ ꯅꯦꯝ ꯍꯧꯖꯤꯛꯇꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯏꯪꯂꯤꯁꯇ ꯃꯃꯤꯡ ꯂꯩꯈ꯭ꯔꯦ ꯍꯥꯏꯕꯗ ꯄꯦꯄꯔ ꯆꯤꯂꯤ ꯑꯗꯨꯗꯒꯤ ꯁꯥꯏꯟ ꯀꯥꯏꯅ ꯁꯨꯃꯥꯏꯅ ꯂꯩꯈ꯭ꯔꯦ ꯑꯗꯨꯒ ꯃꯥꯒꯤ ꯁ꯭ꯄꯤꯁꯤꯁꯁꯦ 5 ꯈꯛ ꯂꯩ ꯁ꯭ꯄꯤꯁꯤꯁ 5ꯁꯤꯗ ꯑꯍꯥꯟꯕ ꯁ꯭ꯄꯤꯁꯤꯁꯁꯦ ꯑꯩꯈꯣꯏꯅ ꯀꯦꯞꯁꯤꯀꯝ ꯑꯦꯅꯝ ꯍꯥꯏꯔ ꯈꯪꯅꯩ ꯀꯦꯞꯁꯤꯀꯝ ꯑꯦꯅꯝꯁꯤꯗ ꯌꯥꯎꯗ꯭ꯔꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯒꯁꯨ ꯐꯪꯕ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯃꯣꯔꯣꯛꯀꯨꯝꯕ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏꯒꯤ ꯀꯦꯞꯁꯤꯀꯝ ꯑꯩꯈꯣꯏꯅ ꯍꯦꯟꯖꯥꯡꯅ ꯊꯥꯛꯑꯒ ꯆꯥꯕ ꯚꯦꯖꯤꯇꯦꯕꯜ ꯑꯩꯈꯣꯏꯅ ꯁꯤꯖꯤꯟꯅꯔꯤꯕ ꯃꯣꯔꯣꯛ ꯑꯆꯧꯕ ꯃꯣꯏꯁꯤ ꯀꯦꯞꯁꯤꯀꯝ ꯑꯦꯅꯝ ꯍꯥꯏꯔꯤꯕ ꯒ꯭ꯔꯨꯞꯁꯤꯗ ꯌꯥꯎꯏ ꯁꯦꯀꯦꯟ ꯁꯨꯕ ꯃꯥꯒꯤ ꯁ꯭ꯄꯤꯁꯤꯁꯅ ꯑꯩꯈꯣꯏꯒꯤ ꯀꯦꯞꯁꯤꯀꯝ ꯐ꯭ꯔꯨꯇꯤꯁꯦꯟꯁ ꯍꯥꯏꯕꯅꯦ ꯀꯦꯞꯁꯤꯀꯝ ꯐ꯭ꯔꯨꯇꯤꯁꯦꯟꯁ ꯍꯥꯏꯁꯤꯗ ꯌꯥꯎꯗꯣꯏꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯣꯔꯣꯛꯇ ꯌꯨꯡꯈꯠꯂꯒ ꯄꯥꯟꯕ uchi morok ki tabda khara khara pitak taba jingdo aduga mai machu je yam sangmana taba light green oiba adudagi machu meket machu oiba morok sing je hojiki capsicum proticens haiba group sida chinga kadoin ahum subada capsicum sinensis namale capsicum sinensis haijidana khoigi morok wall gi oina khwaidigi saba party ge group ge je silo yawduba haibada khoigi morok adudagi wall gi oina khwaidigi saba morok hoji report tawda Carolina Reaper kaina lai moi je sida group sida yawdoin aduga mari subadana capsicum pubescens hai capsicum pubescens hai jidana khoi morok khoi meti morok ki size ti oiba aduga round matum taba hai tare adu singduna hujiki capsicum pubescens hai ba group sida lakani aduga aroibada khoi capsicum becadum hai sige becadum sida yawdujina khoigi bell shape kangi mong manba shape oiba morok makhal khara leiri aduga morok ta yamni sang chamiti morok tagi hena ka hena sangba morok kharam ju lai adu mu group singdo sida yawgadu anupama na sum season matam da khoigi morok ki photo ka se masidi karamba fibam da hoji world gi oina kamaina leiri aduga bharat ki na karamba fibam da leire khoigi morok ki pothok hairagadi world gi oina di China na khwaidegi kaino wangna puthokpa country ne na report tawe mana putho izina green chili have asangma morokta aduga magi pothok se khoi world gi oina half of the total production mana putho is tangkhai ma world gi production tangkhai ma China na masana puthokare aduga khoi India ju khoi production the highest ni karam bada highest no have kanda khoi dry chili production have akang bada oiba hojiki China jina green chili production to oiba aduga India jina dry chili production to oiba khoi India gi oina state khara harabada khoi Andhra Maharashtra adai Gujarat Tamil Nadu moise khoi India gi oina di state khwaidagi chili production the highest oiba state kharan haiba morok sing si mai mapan thongi phibam si da yengaga haibadi morphological characterization si karmaina tobi anupama na season morphological characterization haibadi akhoi magi masak mo akhoi min uba phangba mong je akhoi na study tawba bone adai du da akhoi na study tawba matam ji da aina Manipur ji ki district khujik ti 33 leire district mayam ji da aina chatlaga hekta pambi je collect tawba matam da akhoi duplication chamana ba poje district amda hanjan collect tawbagi problem yam thoe duplication adu mayam do handana bagi damakta aina collection tawba matam ji da akhoi gi lairik macha ama IPGRI plant descriptor for chili haidi moroki masak mong takpa lairik macha ama International Plant Genetic Resources Institute ani Italy da laiba ama lai moina fonge adu du lai to aina sizinaraga aina collection tawba matam da moida masak mong ta edo aina refer tawraga aigi Manipur da phangi ba morok sina kamai tawbono haibado masak mong do yengaga comparison tawraga aina collection tawje haibadi magi asang ba aduga managi structure siguma sida mai loina hojiki moroki akoigi head maru dagi horaga mana mature
mapung marai phaba machu olakpa si loinamak moi hujiki descriptor du da pallaga iraga leirabane adu mayam da ina aigi ju collection du da mateng oina amamam to ina sijinaraga study tawraga score tawraga collection je tawjaban aduga mathang da lachaning basina koi gi molecular marker sing se masi sijinaraga karmain tawdana hairiba koi morok sing si masi khangdok pagi magi characterization haiba tare masina karmain tawi akhoi gi molecular markers haije molecular markers ida marker mayam am leigare akhoi aduda common noina adudagi aigi sample jida khare na result phajabu utkadaba adu marker jing do khandu ekhoina adu gi khando boduda aina marker ahum khak haitare molecular marker sijinaraga characterization hoba haibje khoi DNA dagi haudoine aduna first oina aigi sample aina collected toriba sample sing du dagi magi DNA je isolate torani adudagi magi quality magi quantity loina check toraga aina store tor thamgraban adugi matungda aina aigi marker karamba molecular marker na best oigani habdo aigi review aigi aina sigi related over work to mayam dagi study toraga aina select tore aina marker on khak select tawe aduida ahan ba marker jina mayam na adum khangbiraba akoi RAPD habdi random amplified polymorphic DNA have a marker sini second super marker sina na akoina SSR habdi simple sequence repeat marker habni aduga hum super marker jina SCOT 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 habni start codon targeted marker habni si marker hum je sijinaraga aina aigi sample sing dum magi genetic diversity magi homozygosity heterozygosity gene flow loinamak study tawban anupama na thizanu matamda karam parameter sing se masidi thamgibage parameters sing thambage haiba kanda aina molecular characterization tawbaga morphological characterization tawbaga magi difference khara lay morphological characterization tawba matamdadi sample jidi environment na yam influence tawbone magi growth condition magi soil condition aina sample do haibde example on have daina churachampur dagi morok sample ama lawre yumda thare aduga same magi size magi height adu phajana uttaba yawre aduduna aduguma condition mayam am lebenina adu do morphological characterization tawba matamde aduguma mayam parameters mayam do ai hanjan thabni khangde aduga triplicate thabni khangde adumai tawraga parameters mayam do check tawe aduga molecular markers sijinaraga aina kaino analyze characterize tawba matamdadi magi parameters khara lay parameters aina check tawgudaba parameters haib kadi magi DNA je magi quantity quality aduda hana khoina du check tawrani then akhoi ki aina seasonal doriba marker sing maje dominant marker co-dominant marker kaina khara leire khoisa aduda dominant marker sina kara hena result utpungambra natra utpangamdabra adu mayam de analysis tawna bidamaktan aina select tawriba marker hum jijo different oy maje adu kharamna dominant oy kharamna co-dominant oy adu ki parameters mayam do aina loina mu yengjaraga asigi ai analysis tawban kogi muroki asabagi chang se muroki magi sabagi chang haiba tare koida asaba fa holi se masigi chang sidi karina oli karmain tawdana masi karmain on bagi thabak se tawi aduga manipur da phangiba muroki asabagi chang sina pichivida phangiba topa makhal gi murok haiba tare masiga changdam na bada karamba phibam dale moroki pungency hai tare margi hotness my spiciness khoi morok to yari baje masi akoina karamba compound ohelino haibada capsaicin ko boma yauri sigi capsaicin si magi not only magi sabu dudang natabida magi medicinal akoina uses mayamam leiribdo hojiki capsaicin haiba compound se yawbagine hojiki capsaicin je akoina pambi sida kayam yauri no pambi sida koina happy diang bada sabada de dum khangani si morjin khara sade khachi morjin khara sai haba but magi quantity do kayam wang na yauri no haba de koi khangbangam de sabadang na test tawbadang na aduna measure tong na bida makta akoina magi unit haitare akoina weight on bada kg gi dumaina on ba magi morok ya sabagi on na bida makta akoina magi unit amle Scoville heat unit aina SHU na magi Scoville heat unit se akoi gi wall gi no jik poi digi sare haina khangna riba Chile Carolina Reaper je 2 million SHU haitare Scoville heat unit layeba aduga khoi gi swaida khoi gi umorok se but jolokya haina ju naga Chile haina ju moina report tawraga lay magi kaino sabagi chang jina khoi 1 million gi difference kumbala khoi gi khoi manipur da phangiba umorok ki jiga adudagi world gi khoi dagi sabong morok jiga mai comparison haitadi aduga makhata na horakliba research scholar singna anupama gi makhata na kari thijiningai di lei karam hiram de hena thijilaga di hena miyam da kana bo oigani na khanbal lei thijin base research scholar gi di magi area du da thawayang na adudagi lotion mangamna ba research
adum tawbiyo aduga sigi aigi area sida hairuragadi aina hujik haijagiba capsaicin hairubase magi biosynthetic pathway ama lai maji kamaina sungakpano magi precursor degi my conversion tawr end product se capsaicin ji ta dorin si aigi work oina aina transcriptome analysis amaju tawjai hujiki work sida aina tawbasi magi hujiki magi transcript haitare RNA level du da aina study tawraga magi conversion ji da gene khara enzyme khara involved tawraga capsaicin ji sungbade but huji phokta gene khara adudegi enzyme khara je still missing oeba aduduna aina transcriptome analysis tawraga aigi level da aigi morok aigi sample ji da aina study tawe karamba gene karamba missing tawrije karamba enzyme oibi ayana aina adu studies taw aduga sigi studies is still enzyme still some genes khara dum missing oiribne aduna atai research aigi area ji tawning mina sigi kaino area ji da khara hena deep oina study tawarsu yani Anupamana research tawbada hairiba moroki maram sira thizanbada sizina kiba koi research methodology haibatare masina kari kari no sizina kriba se masida methodology je morphological characterization idi isam jamnogic APGR de refer tawraga score tawraga magi koi different software like antisys kumba SPSS tawraga magi character ma'am analysis tawraga tree ma draw tawbani tree ma draw tawaje koi dendrogram kawe koi gi science ki maron da hairaga achi isam jambane koi upa pambi amagumane adu masa yamna longba adaiduda masa pambi khara naknabaduna masa nakna laiba aduga pambi khara lapnaba different abduna masa nakanamda laiba dumain uthoga morphological character seasonal ka tree ma draw tawgre aduga molecular characterization to matamdana aina different aigi marker sing seasonal sing do haidi RPD gi ju oiro adudegi SSR bu oiro natraga Scott marker bu oiro makhoi sing seasonal kana aigi magi molecular variants magi genetic diversity magi gene flow heterozygosity homozygosity aina loi mag yengin mazida kamaina tawbage have kanda khoigi different software agi different software sida ina khara panjage gene x pop gene adudegi antisys darwin etc basi ma'am je seasonaraga aina moigi bending pattern haitare agi marker duna produce toriba bending pattern either absent or present dugi matung ina magi study tawone aduga different aina marker seasonary sigi maram di kaigino habada one marker amna produce toriba result do kayam chumna validate tawge haidi amaduna support marker amana support tawbra natroga moije kayam correlate tawge aduga marker mari se punjalagana kamai result se produce tawbage haba final oina wi damakta ina different marker different condition je tawraga seasonaraga magi genetic diversity mayam je study tawjaban molecular marker seasonaduna manipurda phangba morok sing masak khangdokpa haibasigi matangda Pandit Dindayal Upadhyay Institute of Agricultural Sciences Utlauda Assistant Professor oina leiriba Dr. Atom Anupama Debiga Aikhoigi mihut Nomthombam Roma Debiga unaduna wari saba sita hanjaki bagaloinana ngasigi damaktadi Science Magazine lanthokjaba matang asida loijare mathang leibak pokpa numit pungpham asimaktada amuk fangbigani Science Magazine